ꯁꯛꯇꯤ ꯏꯪ ꯏꯪ ꯂꯥꯎꯔ ꯐꯖꯩꯍꯦ ꯆꯍꯤ ꯇꯪꯈꯥꯏ ꯆꯟꯅ ꯁ꯭ꯀꯨꯜꯁꯦ ꯇꯝꯃꯛꯄꯕꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯏꯅꯦ ꯅꯨꯄꯤ ꯈꯛꯇꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯃꯤꯠꯁꯤꯗ ꯎꯗꯣꯏꯁꯤꯅ ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯆꯥꯛꯄ ꯅꯪ ꯑꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯅꯪ ꯑꯃ ꯏꯕꯣ ꯌꯥꯎꯗꯤ ꯌꯥꯎꯏ ꯑꯩꯅꯕꯨ ꯉꯥꯡꯉꯗꯤ ꯌꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯎꯗꯤ ꯌꯥꯎꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯅꯦ ꯑꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯅ ꯀꯅꯥꯅꯣ ꯃꯥ ꯌꯦꯡꯉꯤꯁꯤꯕꯣ ꯀꯅꯥꯝ ꯂꯩꯇꯦꯗ ꯀꯅꯥ ꯂꯩꯒꯦ ꯅꯣꯏ ꯎꯕ꯭ꯔꯣ ꯑꯣꯏ ꯑꯣꯏ ꯀꯅꯥꯝ ꯂꯩꯇꯦꯗ ꯑꯣꯏ ꯍꯥꯎ ꯀꯩꯅꯣ ꯃꯪꯒ꯭ꯔꯦ ꯕꯤꯔꯥꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯪꯂꯣ ꯍꯧꯖꯤꯛꯇꯨꯕꯣ ꯅꯪꯗꯤ ꯅꯃꯤꯠ ꯄꯥꯡ ꯉꯁꯥꯏꯗꯤ ꯇꯨꯝꯃꯤꯕ ꯑꯣꯏꯔꯦ ꯍꯥ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯑꯦ ꯑꯗꯨ ꯑꯣꯏꯔꯦ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯉꯥꯎꯋꯤꯒ ꯇꯧ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯏꯊꯟꯗꯔ ꯍꯧꯖꯤꯛ ꯉꯥꯎꯋꯤꯒ ꯇꯧ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯤ ꯀꯗꯣꯝ ꯆꯠꯈꯤꯒꯦ ꯆꯠꯈ꯭ꯔꯦ ꯁꯦꯛꯁꯟꯕꯤꯗ ꯁꯦꯛꯁꯟ ꯕꯤꯗ ꯁꯦꯛꯁꯟ ꯄꯨꯟꯗꯤ ꯁꯦꯛꯁꯟ ꯎꯝꯕ ꯌꯥꯈꯤꯗ꯭ꯔꯥ ꯅꯪ ꯑꯃꯁꯨ ꯏꯕꯣ ꯑꯩꯉꯣꯟꯗ ꯍꯦꯟꯖꯜꯂꯛꯀꯗꯣꯔꯤ ꯅꯪꯅ ꯐ꯭ꯂꯔꯠ ꯇꯧꯗꯕ ꯅꯨꯄꯤ ꯑꯝꯇ ꯂꯩꯇꯦ ꯀꯔꯤ ꯃꯦꯖꯤꯛꯄꯨ ꯇꯧꯕꯅꯣ ꯈꯪꯗꯦꯃꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏ ꯀꯦꯜꯂꯦ ꯇꯨ ꯑꯥꯗꯁꯨ ꯃꯠꯇꯣ ꯅꯪꯉꯣꯟꯗ ꯃꯤꯒꯤ ꯕꯤꯠ ꯊꯨꯗꯦꯛꯄꯁꯦ ꯁꯦꯜ ꯀꯌꯥꯝ ꯐꯪꯉꯦ ꯍꯥ ꯁꯦꯜ ꯀꯌꯥꯝ ꯐꯪꯒꯦꯕ ꯍꯥꯏꯗꯦ ꯕꯦꯜ ꯇꯥꯔꯤ ꯍꯦꯔꯣ ꯁꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯤꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯉꯤꯁꯦ ꯑꯁꯤꯗ ꯃꯌꯥꯡ ꯈꯔ ꯀꯪꯕ ꯈꯔ ꯋꯥꯡꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯁꯤꯕꯨ ꯍꯟꯗꯛ ꯇꯦꯟꯗ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯂꯧꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯅꯪꯁꯨ ꯌꯦꯡꯉꯨ ꯀꯩꯅꯣ ꯀꯩꯒꯤ ꯂꯥꯛꯏꯕ ꯀꯩꯅꯣꯝꯇ ꯀꯔꯤ ꯃꯥꯒꯤ ꯃꯤꯡ ꯈꯪꯅꯤꯡꯕ ꯑꯦ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯦ ꯒꯥꯏꯗꯤ ꯅꯪꯉꯣꯟꯗ ꯍꯪꯕꯤꯗꯦꯅ ꯁꯥꯎꯔꯤꯔꯣ ꯑꯦ ꯍꯪꯕꯤꯒꯦꯁꯦ ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯇꯥꯏ ꯐꯝꯕꯤꯌꯥ ꯅꯣꯏ ꯅꯄꯥ ꯀꯧꯋꯦ ꯑꯣ ꯍꯜꯂꯣ ꯅꯣꯏ ꯅꯄꯥ ꯑꯩꯒꯤ ꯃꯤꯡ ꯋꯥꯡꯊꯣꯏ ꯆꯥꯎꯊꯣꯏꯕꯒ ꯍꯥꯏꯅꯕꯗꯣ ꯂꯥꯟ ꯈꯟꯅꯔꯣꯏꯁꯤꯀꯣ ꯁꯨꯝ ꯁꯛ ꯈꯪꯅꯁꯦꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯛꯁꯟ ꯑꯦꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯅꯤꯡꯊꯧ ꯃꯥꯒꯤꯅ ꯁꯂꯥꯏ ꯉꯥꯟꯕ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯛꯇ ꯈꯤꯇꯪ ꯑꯩꯒ ꯇꯧꯕꯁꯦ ꯃꯥꯅ ꯋꯥꯡꯊꯣꯏ ꯑꯦ ꯑꯩꯕꯨꯅ ꯁꯤꯊꯔꯒ ꯅꯪꯒꯤꯅ ꯂꯦꯝꯕ ꯁꯥꯔꯤꯕ ꯑꯔꯥꯡꯕꯝ ꯐꯝꯃꯨ ꯏꯕꯨꯡꯉꯣ ꯅꯁꯛꯇꯣ ꯌꯥꯝ ꯆꯥꯅꯅꯤ ꯌꯥꯝ ꯃꯥꯟꯅꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯝ ꯍꯦꯟꯅ ꯄꯛꯆꯅꯤ ꯑꯔꯥꯡꯕꯝꯒꯤ ꯁꯤꯟꯐꯝ ꯀꯥꯏꯗꯨꯗꯤ ꯆꯠꯂꯍꯦ ꯀꯔꯤ ꯊꯣꯛꯅꯗꯅ ꯃꯤꯆꯪꯒ ꯆꯪꯅꯔꯤꯕ ꯏꯁ ꯑꯗꯣ ꯅꯣꯏ ꯑꯃꯨꯛ ꯏꯟꯇ꯭ꯔꯣ ꯇꯧꯔꯣꯗꯅ ꯑꯩꯒꯤꯅ ꯁꯦꯔꯤꯅꯥ ꯑꯗꯨꯒ ꯃꯥꯒꯤꯅ ꯕꯤꯅꯤ ꯕꯤꯅꯤ ꯑꯗꯨꯒ ꯃꯇꯥꯏꯗ ꯐꯝꯃꯤꯁꯦ ꯑꯁꯤꯅ ꯄ꯭ꯔꯤꯇꯤ ꯕꯤꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯧ ꯈꯨꯟ ꯑꯃꯨꯛ ꯐꯅꯤ ꯂꯥꯛꯑꯒꯦꯀꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯜꯂꯣ ꯅꯣꯏ ꯅꯄꯥ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯛ ꯌꯥꯝ ꯊꯤꯕꯁꯤꯕꯨ ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ